list Manipur amadi Mizoram yauduna leire Lamdam Asigi Naha Singna Wakhal Fadaduna Nishadagi Lapthoknaba Hotnasi haina Yas Minister Govindas konthausam na phongdokre ngasi Viksit Bharat Sankaf Avian gi saruk ama oina Nasamuk Bharat Avian gi saruk ama oina Gen Z Against Addiction Nasamuk Yuva gi wasak lobgi thoram India gi Prime Minister Narendra Modi na street pumbada virtual gi khuthangda hudokre Minister of Youth Affairs and Sports Nasinduna Prime Minister Nahudokiba Thoram gi saruk amoina Imphal District ki Kongmada leiba Standard College ki auditorium dasu Thoram asi pangthoki Thoramadu the Youth Affairs and Sports ki Minister Govindas konthausam Ketrigao Assembly constituency gi MLA Sheikh Nurul Hasan Imphal District ki District Youth Officer Princy Gupta MY Bharat ki State Director W Paulina Monsang College Asigi Principal Professor M Suresh Faculty Member Singh Staff Singh Mayuri Singh amadi maroi ba miyo kya na sarugyaki Thoramadu kamari leina Minister Govindas konthausam na hai India gi leiriba mising gi chada chama ki manung da chada humpu mangadi Chahi kuntra mangagi makhada leiba Naha Singh oiri Naha Singh asibu afaba lambi da lamjing mamadi Nisagi paktagi kanduna matik leiba leipak amo ihana na buhot na mathau tai isa khak natana ikhoi gi akoi bada leiriba miyam pumnamak ama toina leptuna nisa sinadaba leipak ama semna na buhot na mathau tai maroi na Manipur gi Thangnana leiriba leipak Myanmar asi drugs ki lamda chaithing chawna fanglaba leipak amani masina maram oiraga Manipur su drugs ki chaithing chawna fangle international ki drugs cartel list Manipur amadi Mizoram yauduna leirabani maram aduna lamdam asigi Naha Singna Wakhal Fadaduna Nishadagi Lapthoknaba hotnaba mathau tai haike Too strong, you can do everything. When you determine, you can do everything. Loina to ngam ngariya. Anaina hygienic isida koi Manipur sida ngasi si Guru Dakshina program koi yaujai. Yaw matamda yamna pikpa country ama Rwanda. Haiba country sida Hutu haiba Titsu haiba community anisi makoi si hanaba yam hanaba. Hanara batung sida makoi si hujik si one of the progressive country moire African country ne. Akoi sigi madamda ne ko hujik lai riba koi tarmoi loiba akoi ki state sida. Aduna akoi na karigumba akoi Manipuri ni hay thoba. Akoi Manipuri ni hay na thoba. Tho kan matam du khak da akoi gi irang si soina loisin bane ba akoi thamoi da lai gane ba. Akoi Manipuri ni Manipuri kan da ba yate.